mayamda kariguma video khatang update tawjage share tawbiyu mayamsu loksingi pukai isan isagi hand sanitizer semjaba COVID-19 gumba infection disease sing sandorakpada ngakthoknabagi wafam lakpa matamdadi mamangai digi hauna satnaraglaba khut hamba haibisdagi hena phaba amata leite adubu karigumba ising amadi sapon phangdragadi aikoina tawgudabasi Center for Disease Control and Prevention CDC gi matung ina alcohol based hand sanitizer sizinaba haibisini isagi yumda hana laisinduna thamauba hand sanitizer leitragadi hauji oina dukan natraga pharmacy natraga online dabu oirabasu hand sanitizer thibada wana thokle novel coronavirus na khongjal yangna sandorakpa maramna dukan amadi pharmacy singnasu miyamgi apamba thunganba ngamloidori asigumba phibam asida yamna nungaiba pau ama haiba taragadi isana sizinaba hand sanitizer semjage haibagi matangda makhara piri isana yumda hand sanitizer semjaba haibisi yamna laiba amadi polam khara khaktang sangba thabak amani polam sing adudi ahanbada isopropyl natraga rabibang alcohol sada maudraga mapal alcohol volume yawi anisubada aloe vera gel amadi ahumsubada tea tree oil natraga lavender oil gumba essential oil natraga champra mahi lemon juice oina sizinarabasu yai mahik hatpa ngamba hand sanitizer semge hairabadi alcohol amadi aloe vera gi proportion asi 2:1 gi sangda ohengadabani masina alcohol gi sang sada humpu gi sangda thamgani CDC gi matung ina alcohol gi sang sada humpu hairibasi mahik ayamba hatpa ngamnabagi dama mathau taba khwaidigi yamdaba sang aduni CDC gi viral disease na epidemic intelligence service officer oiramba aduga osmosis ki chief medical officer Dr. Rishi Desai haibigi matung ina makhada piribe hand sanitizer asina second humpu gi matungda sada 99.9 gi sangda mahik sing hatpa ngamgani hairi hand sanitizer mathau tabasing isopropyl natraga rubbing alcohol sada 99% cup 3/4 anisubada aloe vera kam 1/4 khut thotna thamnaba amadi alcohol yawbagi khut kangba phanaba omsubada essential oil drop tara khudam oina lavender oil natraga lemon juice oina sizinarabasi yai siembagi mawong singna mathakta piriba sang sana olaba masal sing asi ball amada hapsingani aduga samas amana tosinagani amadi gel olanabagi damak naigani ahumsubada asumna semlaba polam adu sizinaba nungainabagi damak ahangba bottle amada hapsinduna line khangnabagi damak hand sanitizer haina thaduna thamgadabani Ball State University ki Associate Professor Jagadish Khowapchandanani PS dinasu manaba formula ama haikre ma ki hand sanitizer formula adudi isopropyl alcohol natraga ethanol 91% to 99% alcohol saruk ani aduga aloe vera saruk ama aduga clove eucalyptus leptamins natraga atopa essential oil gi drop kharani Khubasandani na haibigi matung ina yumda isana hand sanitizer semjage hairagadi makhagi kangun sing asi ngakadabani kangun sing adudi hand sanitizer semgadoriba mafam adu taruba mafam oigadabani hand sanitizer semagi thabak hawdringaida khut sengna hamdokadabani polam sing adu tosinabagi dama samas natraga wik sizinagadabani samas natraga wicks adu sizinadringaida sengna samthokadabani hand sanitizer semda sizinariba alcohol adu diluted nataba oigadabani polam sing adu mapung phana punsinadri fawba otkani mixer adu sizinaba yadri fawbadi khutna sokloidabani hand sanitizer sang yamna semnabagi damak World Health Organization na formula ama piri formula adugi matung ina sizinagadaba polam singdi isopropyl alcohol natraga ethanol anisubada hydrogen peroxide ahumsubada glycerol aduga marisubada estearide distilled water natraga sawhallaga inhalaba ising asina singba singni